Anganba Sarukta Pangthokadouriba Lakadouriba Suba Manipur Assembly Election da WANGKHEM Assembly Constituency ge MEEREP OIGANI HAINA THOURAM TOURIBA MUTUM ROBINDRO na AC ge manungda LEIBA 32/1 A and B HAOKHA MAMANG polling station ge manungda LEIBA AHALSINGDA KHURUMJABAGA LOINANA MANGOL NIJABAGI THOURAM ama ngasi HAOKHA MAMANG community hall da pangthokkhre MUTUM ROBINDRO election campaign committee da senduna pangthokiba THOURAM aduda laikai adugi ahal Laishram Gaurav Singh, Asem Keshore Kumar Singh, Asem Ibohol Singh, Asem Iboton Singh, Asem Nando Singh, Thongang Kumudani Devi, Thokchom Maipak Devi, Amadi Asem Munal Singh na President Member Singh oina Sarugyaki, Thoramaduda Wangang Laduna, Mutum Robindro Singh na Hai, WANGKHEM ACSC Hiram Kayada Sontaduna Leire, Mafum Kayada Lambi Thongi Fibam Yamna Fatre, Haujiki Chaukatlaba Matamasida, Mafum Kayada Thaknaba Afaba Totigi Singh Thakpa Fangdaba Miyoi Kaya Leire, Masi ACG Mihut Oina Leiriba, MLA Mafum Kudimakta Leiriba, Miyoi Kudimapu, Amato Oina Chapmanaba Miyengda, Yengbangam Dabadagini, Haibada, Haiman Batogloi, Miyam Namahapu Nung Shibiduna, Amadi, Taza Biduna, Laibak Fabadagi, ACSC ge mute Ohen Birabadi, Miyambu Amato Oiba Miyengda Yenguna, Miyam Tenganiba Awaba Singh, Kohangi Haiba Wakalonda, Mikal Tenganaba, Kongtangasi, Laura Kibani Haiki.